ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯖꯝꯅ ꯏꯀꯣꯡ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ 138 ꯁꯨꯕ ꯇꯥꯡꯀꯛ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯥꯎꯕꯤꯒꯅꯨ ꯊꯧꯔꯝ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯗ꯭ꯔꯤꯉꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕ ꯉꯝꯖꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯏꯪ 2009ꯗ ꯅꯣꯏꯗꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ इंटरनेट की खुदांगदा न्यूज चैनल सिंगदा मियामना सोयदना ताबिरमगनी ममिंग अमखक पनबा मतमदा सोयदना खंगबिगनी आरुषि हारिबा नुपी मचा असि चही 13 रोम सुरकपा नुपी मचा अमखंगनी नुपी मचा असिगी महाकी ममा नुपुर तलवार लोइनना अपोकपा राजेश तलवार ख्वाइदिगी मिसिंग याम्बा अनिसुबा लेबाक भारत फजबा कया निंगथिबा कया लेरबसु आईना लेबाक असिदा ngasisu loisenma ngamdaba case kaya marok masing thingamdana leiriba lebak amakhangni aina machumle ai mangaire haibasina wahi khaki wan tasengmadi thongdok ama tamthina thokpa matamda miyoi aduna karisu upai legedaba nathi iramdam sana lebak asidasu tamthiba thongdok kaya thokre migi miramda thokpa thongdokta diamond radio na interest lobugi wafam amadi nathi hena khoida jabagi wafam su leijadi adubo thongdok ama haibaside lotpa yadraba matam amoire मसीना ताबीरिबसिंगना तुंगदा अचौबा पारा अमा ओइनननबा तमजबली जबनी ngasiगी थौदोक असिसु अफबतमक लौसिनबियु फत्तबदी नाकंदा थंबियु ngasiगी केस असिदगी ताबीरगा अदोमसु हंगबियु वहंग कया अमदी मिकुपना होमसिंगना लेबियु डायमंड रेडियो ना नत्रबसु सोइदना लाइरिक लाइसु तमलिबा कयादी इंटरनेट अमदी सोशल मीडिया गी कुथांगदा खंगनरबा वाफम गाक्तनी अदुबो असिगुम वारी असि लिजबनी तमजबनी खंगदबा कयादा ताद्रिबा कयादा डायमंड रेडियो ना क्राइम रिपोर्ट्स की थौरम असिगी mateंग आरुषि नाइतोम पोकपी मचानुपीनी डॉक्टर राजेश तलवार अमदी नूपुर तलवार की मचानुपी महाकी चही असी 13 रोम सुरकपा मतमनी थौदोक असे इंग्लिश सिंग 2009 मेगी तांग 13 लोनबा अहिंगदा थोकिबा थौदोक अमनी इमुंग अदुदा थबक तौबा हेमराज कौबा नेपाल दगी मियो अमसु लेरमी ममा मपा राजेश अमदी नूपुर मखोई मरीखक लेबा इमुंग असिदा थौदोक अमखक थोकदबगी ngaiduna लेखि अदुबु ngasi phawbadi asengmasi karino haiba khangba adumak ngamdaba thodok amakhang Dr. Rajesh dental ki doctor amani loinena arusi ayukta nungtigi school adumak basta chali megi tang kunmari arusi gi mapok nameni adubu mapok numit asigi yogdringegi numit mangoinana mahakna maru mapang singda birthday gi hana thorom pangthok nanabagi damak plan kya torom hotel da mahaki yumgi mathakta restaurant da karamba mafam da pangthok sigi haiduna school da mahaki maru mapang singa yamna langna mahak हराउना लेजरम स्कूल की बस नुंगतिगी चटपा अदु महाकी बर्थडे नक्सिलकपगा लोइनना महाकी ममाना स्कूल द मखोइगी गाड़ी न थिलम यामना लुना तौजरम थौदोक थोकदब नुमित अदु स्कूल देगी ममाना महाकपु लौरम स्कूल देगी हलकपा मतमदा हेमराज न पालक इंसांग थोंगबा महाक याम पामना चाखि नुंगतिगी जंक फूड सिंग चाबा पामबा अरुसि नुमित अदु द हेमराज न थोंगबा पालक इंसांग यामना हाउना चाखि डॉक्टर राजेश तलवार ग्रेटर नोएडा द लेबा डेंटल कॉलेज अमदा महाक क्लास चलबा मतुंगदा मदुदगे मुहलकलगा महाकी क्लिनिक त नुमिदांग पुंग 9 फाउबा महाकी क्लिनिक त थबक तोरम मपा डॉक्टर राजेश न हलकु मतमद युमदा हेमराज अमदी आरुसि लोइनना महाकी नुपी लेरमखि डॉक्टर राजेश न आरुसि की बर्थडे नुमित डिजिटल कैमरा अमा गिफ्ट तौबा पामखि अदुबु महाकी ममा नुपुरना बर्थडे की ममांगदी गिफ्ट अदु पिबिनबा हाइखि अमदी डॉक्टर राजेश न लेरकपा कैमरा अदु बर्थडे की मांगोइनना कैमरा अदु थौदोक थोकदब नुमित अदुगी नुमिदांग द पिरम मचानुपी आरुसि हराउखि अमदी ममा मपा अनिबु डिजिटल कैमरा अदुना फोटो सु कापसखि मसिगी मतुंगदा मतम अदु नुमिदांगी पुंग 10 रोम ताखि मसिगी मतुंग पुंग 13 रोम तारकपा मतमदा आरुसि महाकी कादा तुमनबा थौरंग तरुम अमदी ममा मपासु मखोइगी अतोपा का अमदा तुमनबगी थौरंग तरुम अदुबु डॉक्टर राजेश अथेंगबा अहिंग फावबदा इंटरनेट पाइबा अमदी इंटरनेट त थबक सुबा मियोइनि मसिगिदमक इंटरनेट कनेक्शन गिदमकता महाकना रूटर ऑन तौननबगिदमक मचानुबिगी कादा चलमी मचानुबिगी कादा महाकी इंटरनेट के राउटर अदु थमलमी मतमदुदा आरुसि द 3 मिस्टेक ऑफ माय लाइफ हाइबा चेतन मिश्रा ने इबा लाइरिक अमा पादुना लेरमखि असुमन नुमिदांग अदु हौखिरम मसिगी मतुंगदा अयु पुंग 6 तारकपा मतमदा मखोइगी युम अदुदा थबक सुबा नुपी भारती युम अदुदा थोंग हांगदो हाइदुना थोंग थिलखि मतमदुदा थोंग हांगदोकलमदि थोंग अदु मपानदगी सोना लोनसिनबगी मोंगुंबा लेरम युम्बु नुपी नुपुरना युम मथक्तगी
Bharti da so ama thadaraki amadi so aduna thong adu hangtoklami amadi imung da changlaki imung adu da Bharti hek changmaga Nupurna machanupi gi car da changki amadi Bharti da lau haiduna kauki amadi arusi se kainoma tawre haiduna maha kaptuna lauki matam adu da Dr. Rajesh amadi Bharti su parap laki amadi arusi gi phamung da phi amana kupsilaba mangak samda athauba thang amana len magi dak phungga loinana siduna leiramki mama mapa kapki amadi imung adu da thabak suduna leiba Nepal dagi lakpa Hemras karai de chatkre haiduna Dr. Rajesh na hangki Hemras yum adu da thiba khangki thi thaudok ase Hemras na pangthokpa manki arusi gi makokta arumba pot amana thombagi dakpham su leiramki dakpham adu v natraga u gumba manbagi dakpham taram amadi mangakta leliba sisu surgical blade operation tawbada sijanaba yamna thauba thangumba amana lenbagi moongda leram adubu arusigi ka adu da potchaidi amata chaikhairamdi Bharti na laikai gi miyoi singda tamki Dr. Rajesh na maru mapangda tamki Nupur gi mama lata loinana mapasu laki police ta pau piki police mafam adu da laki Hemras mangkhre haiduna police ta haiki postmortem gi damak arusigi haksang adu thakirami Dr. Rajesh ki maru mapang kharana yumthak ki stair adu da I khra taibugumba ui yumthak ki thong hanglaga yengse haibada Dr. Rajesh na tumina leki police na su thong hangna na bhona ke dubu thong hangmangam khide thong paipam adu da su I khra tairami wafam ase angak pa haibadu oiki adubu Dr. Rajesh na mafam adu da mata manghan magi mahutta Hemras po khra thuna thibiu mahang ni chanupi halaga chakhrabani haiduna wafam ase da police ta mahang na pressure yamna piki Nepal dagi Hemras sahi ani makhai leminak ngalba miyoi amani mahak matam khragi mamangda makoi gi yumda leitringeda auto thoduna leram adubu makoi gi yum asida hana thabak tawba Vishnu kouba nupa amakakna mahakki mahut oina Hemras asi mahut sinnabagi damak thabak hablamani masigi matung postmortem loriba matung hakchang purki police na Hemras ta misi asigi matangda chingnaba leki karigi damak mahangna arusi hatrabadi lotuna leiribanu loliba sinadi mahana soiduna maki thabak asi pangthokpa oiramgani haibasi arusi poloiki mama mapa mari mata aschi purki asumna megi tang tara treta Haridwar da chatnanabagi damak thorang tawram amarom da police na yumthak adugi thong adu hangnanabagi damak Dr. Rajesh ki manau nupa Dinesh Talwar da haikiram adubu yum adugi so adu leikti haiki madugi matung da police na so adu namduna thugairami amadi yumthak adu da kakhatpaga thong hangdokpaga yumthak adugi mathakta asiba haksang ama leiramki asiba haksang adu phi angouba amana kupsilami amadi mafam adu da leiba cooler gi machet makai sing adun asiba dugi mathakta nan sinduna asiba du lo sinnabagi moong da torumba thengnaki matam adu da Dr. Rajesh Haridwar chananabagi damak sem sakiba maramna asiba sigi matang da pau tamnanabagi damak Dr. Rajesh ta police na pau piki adubu Haridwar da chananabagi damak sem sare haibo wafam hairaki adubu Haridwar chatringi da asiba sima sakhangna nabagi damak amutang kakhatpiro haiki matam adu da mahak kakhalaki amadi asiba haksang adu uraga mahak masak khangdi hairaki asiba haksang aduna leiramba yumthak aduda khut khusada I tairaba matungda phaklangda pairambagi khutsa maram kya su taramba thingnaki asiba du kupsinabu honabada yamna wana honabagi mawong amasu uram thawdog ase Hemras na pangthokpani haina khanduna leiraga yumthangnabada leiba Hemras ki mamanaba amana siriba mi ase Hemras ni haina police ta masak takhiram adubu chahi ani makhai thabak tawduna laklaba Hemras pu Dr. Rajesh Talwar na masak khangde haiba asida angakpa amadi oiram amadi makoi Haridwar da chattaba yadre haiduna makoi Haridwar da chatkirami yum amada mi ani ge asiba hakcha kanana karigi damak nihat asibu chathariba misi asisu arusiga yamna manarami haibadi Hemras ki makokta su arumba pot amana kan khibagi dakpham lerami amadi Hemras amadi arusi sibagi pungpham asi chawrakna postmortem gi matungda su pungpham asi manarami amarom da Hemras arusi gi kada sibadi oiramde arusi gi kada Hemras ki imarik amata tawa phangkide adubu Hemras yum adugi mafam amada hal aba matungda yum thakta asiba chang adu namduna pukhatkhi haibasi siri adu da tariba asiba hakchang chingkhatkibagi tariba I maram sing adun khangbadi ngam Hemras kanana haliba arusi kanana hatpa thiba yaba thigatpada karigumali khuna mata phangkide mapandagi mi amana changlaktun hatpa natraga mama mapana hatpa adubu Dr. Rajesh ki mawong mata osidi mahaki yum aduda thong thongnau jiba amata changbangam dananabagi damak yot ki jalina ningthina khajinba yum amani ka amada ahing aduda
Scotch yu bottle amasu leiramki. Ahing aduda yu bottle aduna kanana thakliba. Mihat pa aduna changlaglaga atangba makhalgi yu adu matau karamna thakadoriban. Mihat asi mama mapada hena chingnaba helaki. Masigi matungda mama mapagi maramda amadi machanupi Arusigi matangda police na thigatki. Arusigi mobile phone da check tobu matamda sidringai numit ini walingai matamda mahaki phone da maru mapang kyaga SMS amadi phone call kayara khana tauki. Khwaidagi sangna wari sanaki basi phone number amada minute 8 kumba wari sanaki. Ayamana text message amadi minute ani fadaba wari watai sanaki bangaktan. Adubu number khangdaba amakhakti phone number amana call kunga marirak torki amadi SMS marirak tharaki. Adubu Arusina phone do amukta pairamde. Amadi mahanga message natraga call amukta su tawkidaba number amoiki. Number adudi kanano khangba ngamkide. Police na ticket padagi khangi madudi ahing pung taraga nithoi minute nipan fawba Rajesh Talwar internet pairami. Pung taraga nithoi yorokpa matamda yum aduda landline da call amalaki. Adubu kana amatana call adu paikhiramde. Kari maramgidamak paidriba. Arusina su call adu paidabagi maramna kari. Natraga Arusi matam maduda taibangpan thadokduna chatkrabra. Dr. Rajesh na matam maduda internet hangduna leraga mayumda ahing athengbadak lakpa call adu paidabagi maram karino. Tongan bo wafum kaya maram police na chingnaba leki. Imung asida Nokar Hemras Arusi Rajesh Nupur Makhoi marikhak leiba imung amani. Imung asida Nokar Hemras ki phone da international code marikhak sulaki. Phone adu kanana torokpano haiba police na khangba ngamkhide. Masi khakta natana machanupi Arusi gi ka adu karigumba mama mapana tumlo haiduna thong lonsin khrabadi Arusina manungdagi hangdolokpa natragadi kana amatana mahaki ka adu thong hangba ngamdaba ka amakhak. Adubu Mama Nupurda show amakhak lei. Karigumba machanupi na thong hangdoroktrabadi mahaki show asigi matengna thong hangdokpadi yai. Adubu thokdok thokraba matungda mahaki ka asi mamana haibagi matungina khajiktang thong ka duna leirami haiba wafam asini. Tumlamdaida machanupi na thong lon khraba thong adubu matau karamna ka adugi thong do hangdokadoribano haibasini. Masigi matungda mamana thamba so adusu so thampham da leiramde. Police na thiba matamda ka adudagi khajitang chathoklaga mafam amada so adu taramki. Tongan wafam sing asina police na chingnaba kaya laiki. Adubu asengba langla langjinde amata khangba ngamkide. Masigi matungda Dr. Rajesh pung 3 minute nifu humdoi phawba internet adumak hangduna lei haibase so police na khangki. Amadi ngaihak mahaki internet se off tawruga ayukki pung 3 taba matam phawba internet hangduna leiki haibase. Pung 3 tarakpa matamdadi makhoigi thabuk subinupi bharti lakhiba matam adu oiki. Postmortem gi report khangki madudi Arusi siraba matungda mahaki haksangi private part isingna ningthijana chamthokki haibase khangba ngamki. Karigidamak asiba Arusi gi hakchang manungda isingna ningthijana chamthoklibana karigi. Lot naba khanana honariba amadi karigi honariba. Masigi matung thokdok asigi hapta ama leraba matungda mapa Rajesh faki. Numit kayani wahang hangki. Matam khara leraga Dr. Rajesh na mi kharagi maming palaki madudi yumthang nabada leiba mahaki marup amagi nokar oiba Rajkumar mahaki yumda toina lai haibasi. Masigi matangda matam khara mahaki da compounder oina leramba Krishna. Ahum subada yumthang naba amada leiba thabak suba Vijay Mandar. Makhoi ahumgi maming palaki. Makhoi ahum asi Hemras ki mamanaba ngakta su irami. Amadi makhoi asi yamna toina Hemras ka punna makhoi imungda hek changlakpa miyoini haina tamki. Asumna Jun thada makhoi ahum police na phakirami. Amadi makhoi matam aduda police na thigatpa matamda thokdok thokliba numit aduda mayumda leiba amadi Vijay Mandar haribasina mahaki yumbuga loinana thabak ama chathokpa maram asina makhoi karigum amata mari leinadi haina police na haiki. Masigi matungda mama mapada hena chingnaba phawki amadi case asi asum chatharakpada gold stick amakhakna wafam amakhak chingnabadi phawrami. Dr. Rajesh haribasi gold sanaba miyoi amasuni amadi mahaki mayumda gold stick number 3 ama phangki amadi gold stick number 5 amana thiba khanglamde. Adubu gold stick number 3 asi leidiba stick mayam sing adugi manungda ningthijana langtrik langna chamthokpo oirami. Arusigi makokta arumba amana thongkhibagi leiba dakpham aduga gold stick asiga yamna chanara amadi Hemras ki makokta thomliba gold stick aduna gold stick number 5 kumana oigani haiba se police na khanki. Adubu wafam asi chingnaba khaktani sakhedi amata leite.
ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯃꯥ ꯃꯄꯥꯕꯨ ꯆꯤꯡꯅꯗꯨꯅ ꯀꯣꯔꯠꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯔꯥꯏ ꯇꯥꯈꯤ꯫ ꯗꯥꯛꯇꯔ ꯔꯥꯖꯦꯁ ꯇꯜꯋꯥꯔ ꯃꯇꯝ ꯈꯔ ꯖꯦꯜꯗꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯃꯊꯪ ꯁꯣꯛꯅꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯕꯦꯜꯗ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ CBIꯗ ꯑꯃꯨꯛ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅꯅꯤ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯂꯪꯂꯥ-ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯐꯥꯈꯤ, ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯈꯤ, ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯔꯀꯣ ꯇꯦꯁ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯔꯥꯖꯦꯁ ꯇꯜꯋꯥꯔ CBIꯅ ꯅꯥꯔꯀꯣ ꯇꯦꯁ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯂꯪꯂꯥ-ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯕꯅ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯀꯣꯔꯠꯅ ꯐꯥꯎꯕ ꯔꯥꯏ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯁꯨꯝ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯗꯨꯅ ꯂꯦꯞꯇꯅ ꯂꯥꯛꯈꯤ꯫ ꯆꯍꯤ 11 ꯁꯨꯔꯕ ꯐꯥꯎꯕꯗ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯆꯠꯊꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯖꯤꯟꯕꯤꯌꯨ ꯈꯪꯗ꯭ꯔꯤꯕꯁꯤꯡꯅ, ꯇꯥꯁꯤꯟꯕꯤꯌꯨ ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ, ꯅꯩꯅꯕꯤꯌꯨ꯫ ꯃꯁꯥꯃꯛꯅ ꯄꯣꯛꯆꯕꯤ ꯆꯍꯤ 14 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯀꯗꯧꯔꯤꯕ? ꯑꯗꯨꯕꯨ ꯚꯥꯔꯠ, ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯍꯥꯠꯈꯤꯕ, ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯤ ꯂꯩꯈ꯭ꯔꯦ꯫ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯕꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯏꯀꯩ ꯀꯌꯥꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯗꯨꯗꯤ ꯅꯩꯅꯕꯤꯌꯨ, ꯈꯟꯅꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯄꯤꯕꯤꯌꯨ꯫ ꯇꯥꯁꯤꯟꯕꯤꯌꯨ ꯈꯪꯖꯤꯟꯕꯤꯌꯨ ꯈꯪꯗꯕꯁꯤꯡꯅ ꯑꯗꯣꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ꯫ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫